ꯅꯪ ꯐꯣꯟꯗꯅꯦ ꯂꯥꯏꯞ ꯊꯥꯏꯁꯦ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯒ ꯆꯪꯅꯔꯛꯇ꯭ꯔꯦꯅꯦ ꯅꯨꯡꯗꯥꯡ ꯄꯨꯡ 7ꯗ ꯑꯣꯠꯂꯁꯤ ꯃꯤ ꯆꯪꯅꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯂꯩꯕ ꯃꯥꯟꯒꯦ ꯇꯧꯋꯤ ꯃꯤꯁꯤꯡꯁꯦ ꯆꯪꯅꯔꯛꯇꯦꯅꯦ ꯑꯝꯇ ꯉꯁꯥꯏꯗꯤ ꯃꯌꯥꯝ ꯆꯪꯉꯝꯕꯅꯤꯅꯦ ꯑꯩꯈꯣꯏ ꯂꯥꯏꯞ ꯍꯪꯒꯠ-ꯍꯟꯗꯥ ꯌꯦꯡꯕ ꯋꯥꯔꯝꯃꯅꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯤꯁꯤꯡꯁꯤꯅ ꯑꯝ ꯆꯪꯅꯔꯛꯇ꯭ꯔꯦ ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯇꯨꯝ ꯂꯩꯔꯝꯃꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ ꯑꯝꯇ ꯆꯪꯅꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯔꯒ ꯅꯣꯏ ꯏꯇꯩꯃ ꯂꯨꯍꯣꯡꯕ ꯊꯥ ꯀꯌꯥ ꯑꯉꯥꯡ ꯊꯥ ꯀꯌꯥꯒꯤ ꯍꯥꯏꯕ꯭ꯔꯣ ꯏꯇꯩꯃ ꯑꯃ ꯑꯍꯟꯗꯣ ꯑꯣꯏꯔꯗꯤ ꯆꯍꯤ 6 ꯁꯨꯔꯦ ꯑꯗꯨꯗꯨꯒ ꯍꯟꯇꯛꯀꯤꯗꯨꯗꯤ ꯊꯥ ꯐꯥꯗ꯭ꯔꯤ ꯇꯨꯝ ꯂꯩꯅꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯝꯇ ꯆꯪꯅꯔꯛꯇ꯭ꯔꯦꯅꯦ ꯂꯥꯁꯁꯤꯗ ꯀꯃꯦꯟ ꯄꯤꯔꯁꯨ ꯂꯣꯇ꯭ꯔꯤ ꯑꯣꯠꯄ ꯌꯥꯎꯒꯗ꯭ꯔꯣ ꯍꯥꯏ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯦ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯄꯤꯁꯤꯜꯂꯣꯕ ꯍꯥꯏꯗꯤ ꯃꯤꯡꯗꯣ ꯏꯈꯠꯂꯔꯣꯏꯕ ꯐꯣꯟꯗꯒꯤ ꯑꯣꯏꯅ ꯇꯧꯔꯒ ꯑꯣꯠꯂꯅꯤꯕꯀꯣ ꯏꯅꯝꯃꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯁꯥꯏ ꯑꯣꯏꯔꯗꯤ
ꯕꯤꯁꯅꯨꯄꯨꯔꯗꯩ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 4ꯗ ꯂꯥꯏꯚ ꯊꯥꯔꯒ ꯑꯣꯠꯂꯅꯤꯀꯣ ꯃꯌꯥꯝ ꯀꯩꯅꯣꯗꯣ ꯒꯤꯐ ꯑꯋꯦ ꯂꯣꯇ꯭ꯔꯤꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯦꯗ ꯏꯔꯒ ꯑꯣꯠꯂꯔꯣꯏ ꯆꯦꯗ ꯏꯔꯒ ꯑꯣꯠꯂꯔꯣꯏꯗꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯅꯤꯕ ꯆꯦꯗꯁꯨ ꯏꯔꯔꯣꯏꯗꯕꯅꯤꯅ ꯀꯃꯦꯟꯗꯣ ꯂꯧꯈꯠꯇꯕ ꯌꯥꯔꯣꯏ ꯃꯔꯝ ꯅꯤꯉꯣꯜꯗ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯊꯥ ꯃꯥꯗꯤ ꯆꯍꯤ 3 ꯁꯨꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯑꯦꯞ ꯇꯧꯔꯒ ꯑꯣꯜꯂꯗꯕꯅꯤꯅ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯄꯤꯍꯧꯗꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯄꯤꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯆꯪꯕꯤꯔꯛꯄꯁꯤꯡꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯄꯤꯁꯤꯟꯕꯤꯌꯣ ꯍꯥꯏ ꯁꯤ ꯚꯤꯗꯤꯑꯣꯗꯤ ꯁꯤꯒꯤ ꯀꯩꯅꯣ ꯂꯥꯏꯚꯁꯤꯗ ꯅꯠꯇꯕꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯄꯩꯁꯥ ꯂꯣꯏ ꯁꯨꯗꯣꯛ ꯂꯩꯔꯝꯃꯤ ꯒꯤꯐ ꯑꯋꯦꯒꯤ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯁꯤꯜꯂꯝꯃꯣ ꯍꯥꯏꯕꯁꯦ ꯑꯁꯤꯗ ꯀꯃꯦꯟ ꯄꯤꯁꯤꯟꯕꯤꯌꯣꯕ ꯑꯗꯨꯑꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯣꯔꯦꯟ ꯄꯨꯡ 4ꯗ ꯂꯥꯏꯚ ꯊꯥꯔꯒ ꯀꯩꯅꯣ ꯇꯧꯒꯦꯕ ꯑꯣꯠꯁꯦꯕꯀꯣ ꯂꯣꯇ꯭ꯔꯤꯗꯣ ꯃꯣꯏ ꯂꯣꯏ ꯇꯨꯝ ꯂꯩꯅꯈ꯭ꯔ ꯃꯥꯜꯂꯦ ꯏꯅꯝꯃ ꯑꯕꯦꯝꯗꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯟꯅ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯌꯦ ꯃꯥꯗꯤ ꯀꯃꯦꯟꯁꯦ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯏꯃꯣꯖꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯅꯣꯏ ꯄꯤꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯄꯤꯔꯣ ꯍꯣꯔꯦꯟ ꯄꯨꯡ ꯅꯨꯡꯗꯥꯡꯒꯤ 4 ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯚ ꯊꯥꯔꯒ ꯂꯣꯇ꯭ꯔꯤ ꯇꯧꯁꯦ ꯃꯌꯥꯝ ꯆꯦꯗꯤ ꯗꯗꯥꯏ ꯆꯦ ꯁꯪꯒꯣꯝꯕꯤꯗ ꯑꯉꯥꯡ ꯁꯪꯒꯣꯝ ꯄꯤꯊꯛꯏꯌꯦ ꯏꯅꯝ ꯑꯍꯟꯗꯤ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯂꯩꯇꯤꯌꯦ ꯃꯥ ꯏꯅꯝ ꯑꯍꯟꯗꯣ ꯃꯣꯏ ꯀꯥꯗ ꯆꯠꯈ꯭ꯔꯦ ꯄꯨꯡ ꯀꯌꯥꯗ ꯇꯧꯗꯣꯏꯅꯣ ꯄꯨꯡ 4ꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 4ꯗ ꯔꯥꯍꯨꯜ ꯂꯥꯏ ꯔꯥꯍꯨꯜ ꯄꯤ ꯍꯥꯏꯕꯅꯦ ꯄꯤꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯍꯣꯔꯦꯟ ꯑꯣꯠꯇꯣꯏꯅꯦꯕꯀꯣ ꯁꯤꯗ ꯈꯔꯕꯨꯗꯤ ꯄꯤꯕꯗꯤ ꯀꯃꯦꯟ ꯄꯤ ꯐꯥꯎꯔꯗꯤ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯣꯏꯕ ꯍꯥꯏ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯀꯅꯤꯀꯣ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯄꯛꯀꯦꯕ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯄꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯑꯩꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯗꯨꯝ ꯊꯤꯜꯂꯛ ꯌꯥꯔꯦꯗꯅ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯑꯒ ꯏꯇꯩꯃ ꯀꯩꯅꯣꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯥꯏꯒ ꯇꯧꯔꯒ ꯆꯤꯆꯦꯒꯤ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯛꯀꯦ ꯆꯍꯤ 3 ꯅꯨꯡꯁꯤꯅꯔꯛꯑꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯅꯤ 1 2 3 4 5 6 7 8 9 10 11 12 13 ꯁꯨꯕ ꯚꯤꯗꯤꯑꯣꯁꯤꯗ Flight fare starting from 13 ꯁꯨꯕ ꯚꯤꯗꯤꯑꯣꯗ ₹1,599. Download the Exigo app. ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯤ ꯀꯃꯦꯟꯁꯤꯗ 2.1 ꯌꯧꯔꯦꯕꯀꯣ ꯁꯤꯗ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯁꯤꯟꯕꯤꯌꯣ ꯁꯤꯒꯤꯁꯤꯗ ꯁꯤꯗ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯅꯔꯛꯏꯗꯅ ꯃꯤ 2,000ꯗꯤ ꯍꯦꯜꯂꯕꯅꯦꯕ ꯑꯗꯣ ꯒꯤꯐ ꯑꯋꯦꯗꯣ ꯌꯥꯎꯍꯧꯅꯅꯕ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯄꯤꯅꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯁ꯭ꯇꯤꯀꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯑꯣꯏꯅ ꯉꯥꯏꯔꯒꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯇꯧꯈꯤꯒꯦ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯊꯕꯛ ꯆꯤꯜꯂꯦ ꯑꯕꯦꯝꯁꯨ ꯆꯤꯜꯂꯝꯅꯤꯅꯦ ꯍꯥꯏ ꯍꯣꯔꯦꯟ ꯑꯗꯨ ꯑꯣꯏꯅ ꯉꯥꯏꯔꯣ ꯑꯗꯨꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯅꯨꯡꯊꯤꯟꯅꯤꯅ ꯊꯕꯛ ꯆꯤꯟꯅꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯇꯥꯏꯌꯦꯕ ꯅꯣꯡ ꯇꯥꯕꯒꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯐꯤ ꯄꯩꯁꯥ ꯂꯣꯏ ꯁꯨꯗꯣꯛ ꯂꯩꯔꯝꯃꯦ ꯒꯤꯐ ꯑꯋꯦꯒꯤ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯁꯤꯜꯂꯝꯃꯣ ꯍꯥꯏꯕꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯆꯪꯉꯒ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯁꯤꯜꯂꯝꯃꯣ ꯑꯗꯨꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯩꯅꯣꯗ ꯑꯣꯠꯂꯁꯦ ꯅꯨꯡꯗꯥꯡ ꯄꯨꯡ ꯀꯩꯅꯣꯗ 4ꯗ ꯑꯣꯠꯂꯁꯦ ꯁꯤꯒꯤ ꯑꯕꯥꯎꯠ ꯁꯤꯗ ꯆꯪꯉꯒ
sida ma'am aigi kano hapani ko WhatsApp number hapani ko hilai hello everyone welcome to my channel please contact my WhatsApp number katang ni ko ꯂꯥꯛꯑꯣꯗꯅ ꯁꯦ ꯁꯪꯒꯤꯇꯥ ꯍꯥꯏꯔꯛꯏꯁꯤꯗꯤ ꯆꯟꯅ ꯅꯣꯡ ꯇꯥ ꯂꯩꯔꯦꯅꯦ ꯑꯗꯨꯒꯤꯅꯤ ꯄꯨꯡ ꯀꯌꯥ ꯇꯧꯗꯣꯏ ꯚꯥꯏ ꯄꯨꯡ 8ꯗ ꯑꯣꯏꯅ ꯇꯧꯁꯦ ꯄꯨꯡ 8ꯗ ꯋꯥꯁ ꯅꯣꯏ ꯌꯨꯝꯗꯣ ꯀꯥꯏ ꯖꯒꯥ ꯑꯣꯏꯗꯣꯏꯅꯣ ꯕꯤꯛꯀꯤ ꯈꯪꯕ꯭ꯔꯣ ꯑꯩ ꯈꯪꯉꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯥꯏ ꯍꯣꯏ ꯌꯥꯏꯌꯦ ꯅꯨꯡꯗꯥꯡ ꯄꯨꯡ 8ꯗ ꯑꯣꯠꯁꯦ ꯀꯅꯥꯗ ꯐꯥꯎꯕꯅꯣ ꯌꯦꯡꯁꯦ ꯑꯗꯨꯗꯨꯒ ꯐꯥꯎꯕ ꯃꯤꯗꯨꯗ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒꯦ Hi bro hi ꯂꯥꯏꯇꯣꯟꯖꯝ ꯁꯥꯒꯩ ꯂꯩꯕꯗꯨꯒ ꯂꯥꯞꯅꯕ꯭ꯔꯣ ꯅꯛꯅꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯂꯥꯏꯇꯣꯟꯖꯝꯗꯤ ꯇꯥꯗꯤ ꯋꯥꯔꯗ ꯅꯝꯕꯔ 9ꯗꯗꯤ ꯇꯥꯕꯅꯤ ꯅꯣꯏ ꯑꯗꯨꯋꯥꯏꯗꯣ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯝꯃꯦ ꯍꯥꯏ ꯑꯗꯨꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏ ꯁꯛ ꯈꯪꯅꯔꯝꯕ ꯌꯥꯏ ꯍꯥꯏ ꯃꯌꯥꯝ ꯒꯤꯐ ꯑꯋꯦꯗꯣ ꯄꯨꯡ 8ꯗ ꯂꯣꯇ꯭ꯔꯤ ꯇꯧꯔꯁꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯂꯣꯏꯅ ꯁꯨꯗꯣꯛꯑꯝꯃꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯨꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯁꯨ ꯊꯕꯛ ꯆꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯕ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩ ꯁꯤ ꯀꯦꯞꯁꯟꯗ ꯏꯔꯝꯃꯒꯦ ꯍꯣꯔꯦꯟ ꯄꯨꯡ 8ꯗ ꯆꯪꯉꯛꯑꯣ ꯈꯣꯠꯂꯣꯅ